Imphal Jiri Lambi ki Kaimai da tha asigi tang tarukta Kuki khutlai paiba shingna chatharakhiba attack da makhong gi khongning da nongmei maru na panbadagi houjik Konung mamang da leiba Kripadasini Advance Hospital da Laikannaduna leiriba Irang dagi Tullaram Magar da Manipur Drivers Association ki maikei dagi shel gi Tengbangkhre Tengbangkhre badu da association asigi president Saikhom Babudon advisor Ganga amadi secretary general KSS Sanjay Shushyaaki, Selgi Tengbangkhre Badu Mari Lainana, Secretary General KSS Sanjay Nahai, Nongmada Chang Daba Yadraba Polam Singh, Manipur Pusilakliba driver Singda, Kuki khutlai paiba Shingna nongmei kapsilaktuna, driver Tullaram Magar, Sokhankiba Association ki maikei dagi condemn tawi. Matung tarakpada driver singda sigumba thawong asi makhatana tawbigano association asina hanadagi lambi paring asida sigumba thodok sing asi thoktanaba highway protection force thambiyo driver singna gari chatpada khudak ki oina mateng pangna ba ambulance amade recovery van na chingba yawhanbiyo haina mari leinaba singda taksinduna lakpane adubung asidi lambi asida ROP thambidaba amade escort matik chana pibidabana pamdaba thodok sing asi thokpane driver na lauriba thodang sing asi khangbiraga kanagumba loop amatana driver singda kia khang ayat apan pibiganu haina mahangna mari leinaba singda appeal tokhi government ga amasung khoigi india government ga ani gi mafamda highway paring asida highway protection force thambiu amasung ROP matik sana lehal biu haibna singba haire laksabadu score katang sa pana yaroi chuina thorinda thodo thoga matamda asok pasing jubu khuta ki oba facet adnata ka su mioi bigi pusiji khuta ki oba ngasai ge khoigi kanba yanaba phibam bokta puhba yanaba ambulance amasung doctor ge team adegi thoning da thorapa matamda bu oro natagana khangu thakta yahu jarakta ba gari king debu akhoi magi safaka do driver sing gi puchi bu khoi gi tek ta kaidana porakpa yanaba ta recovery bhanna chimba sugum je khoina sina biwa amasung lambi paring asida khoi gi matik sa ba scott pi laga chapiu haidana khoi gi chacha ge haida chum harapa mayam chu ngasidi scott gi hoba ROP matik sa lebida ba highway protection force thabida bana mara moraga thoring do thodo ase thokhibani highway gi khoida yamna nungnang ba masu pen daba lai kanagumba loop amtana khambi ga dawdi driver singna poraiba posak singje manipur paja katha gi damaktani atopa nasa masa gi lana interest para pamta nate driver ki tolop ti chumne gil paisi mari ma khatani adubu mahak lauriba thodang di manipur paja gi nongmagi sangdra sangda ba yadra ba pasak singji bangas porak pada lobjaba thodang ni habujuma kawida ba pai adu naina manipur gi miyam gi mafamda nolukchari